mayam ukhulda megi tang kundagina kunmai phawa pangthokkodoriba Siroi Lili Festival se sida Kuki Village Volunteer Sing gi body amo oriba Kuki Jo Village Volunteer Eastern Zone haiba sina maitai sing asi makhoi gi Kuki lam phar satpi yaroi nangrang order thokiba haiba order do ngasi amo Kuki gi leiriba Village Volunteer Eastern Zone ga hiram amatada mai leina de na Village Volunteer Eastern Zone Kuki gi sina mo ngasi amo share la mo tholeba ado laksani wafam di mitai sing asina Kuki gi lam phar ga satpi yaroi haiba wafam se yam maru oyeba kaigino haibda government na free movement yangadaubani yangani haiduna order toktana laikhrabane ado haji paw pangthok ngamde Manipuri singna ekoi Manipurda president laklabadi free movement singba yangani amadi irlairi birang sing asi nemthagani na khanjabaneba aduga haji paw free movement yahandana leiba haibse yamni kainingai ni aduga ngarangi Kuki Jo kanglup singna tholakhiba order ado maduda ekoi nagai sinau singna yaningdaba wafam ka amngasi phongdonareba loinana ekoi nagai sinau singna Siroi Lili Festival asibudai Manipur leba mipung khudimangna any community amana yawba lakpada kanaguma lup natramioi amatana athingba yetpa panba piba yaroi haiba wafam su phongdogle aduga topa pawamada Siroi Lili Festival da mitai da Kuki na ayetpa piraklabadi khangma ngamloidaba saitheng phangani haina Indigenous Peoples Forum Manipur gi President khara na ngasi phongdokhre aduga topa pawamadana ekoi BJP gi MLA sing amatoina punsinduna ekoi popular government ama semnanaba honakhre amadi biren nataba atopa mioi mabu CM oiba dai mayam na yanakhre hari February gi date 9 da Manipur gi CM oibiramba N Biren Singana ma ki CM famde resign tawkhra matungda February date 13 dagi state asida ekoi president run thamjinu lakhibani aro president run asi tha ahum henjalaba zum thamakpaje mayamna BJP gi MLA singda yamna kanna pressure pirakpadagi BJP gi MLA sing amatoina punsina khre amadi makoi hana CM Biren bu sogotpa kangu amadi CM Biren bu sogottaba mabu yaningdaba kangu pula punjinduna anova popular government ama semnanaba mayam yanaba purakre hari ai wafam asida goi Manipur gi CM ase hana oramba N Biren Singhadi ohendaba atopa anova amada CM ohenba hai wafam su yauri hari atopa paw amadana Chandel district ta Manipur ga Myanmar gi tainaba jaga asida ki KNB gi lalhoba mioi tara Indian Army gi personnel singna hatkre haiba paw ma hoji social media da newspaper singda amni national media da phawba mayam yawi paw thengnare masida mayamna unaribasi Myanmar ga India ga gi tainaba ngamkhai oriba Manipur gi sau asida Myanmar romdagi KNB gi lalhobugumba PDF na singba mayam am sangsilaktana Manipur gi irang asida Kuki singi misang sangsilabra haibagi singnaba leinge asida asumna laloba sum matam da halak pa haibase ko NB gi laloba halak pa haibase makoi KNB gi laloba sing Manipur sangsilak pa lepti taibani security person singna su mising na singna thabak sing paikhali amadi asumba naron da sangsilak pa ani Manipur gi rang da hena phibam lusilana siliba kangup sing achi security person singna tokthok pai thabak toriba siri puning thawatningai ni haiba wafam thamjari ko thank you all ngasi di matang silo sinjarage mayam channel su nungsing like share and subscribe toksin bian nungsing jari